Thadau inpigi mihut sing impal da laktu no mita yu wari sanakre. Kuki haibasi ethnic identity nati political ideology ni tim. Kumza English ni kungo humdoigi me ahumdigi Manipur ethnic violence tholakraba matung ahan boina Thadau community ki apex body ama oiriba Thadau inpi Manipur team gi president M James amasum vice president N K Lal lusingba mit kangbuama Imphal da laktu na mitei singi mut siliba CSO singa madi mahairo lup singa unaduna Manipur ingta papurana ba panamda wari sanakre Thadau inpi gi mioi taraga taruk na saba mihut kangbuaduna Imphal da thunglaraba matung ngasi ayuk pung taramathui tabra North EOC da liba classic hotel da coordinating committee on Manipur integrity kokomi all Manipur United Clubs Organization amuko Federation of Civil Society Organization Fox arambai tengol amadi Nupi lukya gi lusing bisinga puna mifam pangthoktuna community gi marakta amaga wari wakal taminaduna Manipur ingta papurana bagi matana wari sanakre mifam adura punna miyoi mar forum sarugyaki Kuki NP ki mihut kangbu aduna Democratic Students Alliance of Manipur Desam Kangleipak Student Association KSA amasum Student Union of Kangleipak suk amasum apunma irai paki mahiroi sinpanglup ems ki lusing basing su unaduna wari sanakre wari sanaduna akhoi masil marakta kanano haiba mek sengna khangtok minaduna nungsi chanaba puraknaba pandamna tampaki CSO singa masum mahiroi lupsingi mihut singa unaduna wari sanabane wari sanabadura Thadau community bu Kuki prup ama oina uhonana pohonnarak libasi aranmani Thadau di Kuki nati Thadau gi tokhaiba identity mek singna leijai haiba wafam sing mek singna team gi mekai digi thamki haina Thadau inpi Manipur gi general secretary Mangau Thadau no khuyek piduna Thadurak party role amana phungdurakli Kuki nomenclature gi historical amadi cultural root Manipur da leite dubo ngasi Kuki ni haina makhau pongna ngang libasing asigi marakta hauki basai manga tarasi Manipur sangsilakhiba illegal immigrants sing yorambi ai haba wafam thamladuna search politics amasum religious affiliation na mathau miyambu Kuki oina uhanabi asoba maramam ohenmani Kuki identity bu lana kulai oni sisinrak wasina Thadau khaktana tana atei yellow proof sing marakta bap tanada bathon batana tana machine Manipur unity amadi integrity da sauna sinnarakli henesu phungdoraduna team gi siroladuna makha taraduna Kuki haibasi ethnic identity nathi masidi political ideology haiba wafam thamladuna Kuki bu yellow mi Furup ama oina uhanana ba aran bu wafam kya ma sandurak libasi Thadau no kaidunungdi yaroi maramasina extremism reject tawbaga loinana identity clarify tawduna Manipur mahausa gi fium da hanjilakna ba Thadau inpi na beli gi CSO singa madi mahairoi lupsing unaduna wakhal taminabagi thaba asi lokhalakpani hana su phongdorakli hauji asi Manipur gi di yamna aruba taka amane masida ekoi punamangna asumbagi damak punna leminaba mathau ta hana su sirolo sinama khatana phongdorakli Bosem amadi kosem punsinana ba ministry gi instruction lakle Ashkumar Kumza English ni kunga tareta ki kosem na loba class 12 exam grading system olagani Board of Secondary Education Manipur Bosem amasum Council of Higher Secondary Education Manipur KOSMC maming amagi makhada amato ena punsinana ba education ministry gi instruction lakle haina kosem gi secretary khundrakpam Ashkumar na phongdokre ngasi Imphal West ki mongsangai da leiba Trinity Public School ki Silver Jubilee Celebration amasum sayesi ki HSLC examination magwang na phangwa mahairoi sing okpagi thoramda Ashkumar na phongdokibani mana makha taraduna bosem amasum kosem si matam khragi matungda tuan mamingda leidibasi leiroi Ministry of Education ki pirakpa instruction ki matungina bosem amasum kosem punsinba yana na balenga na maming amat polagani hairiba thaba asi matam kayam kuina sangadagi habadudi hausi koina haiba ngamdri Bosem ko ina class ni examination asi grading system oikibagum kosem ki ina sukumza English ngani kunga taretagi class 12 ki examination asi grading system oiragani hansu kosem gi secretary Ashkumar na makatari ngasi gi thawramadura Trinity Public School gi aphaba oja sing yauna school gi mixat purokhraba mahairoi sing da manapi duna pung thawthi More dagi lanjenarakpa Nupi ama laikanaba ngamdana laikhidre Kumza English singani ka kungo humdoi gi me ahum digi horakhiba lana maramoiraga more dagi lanjenaraktuna lamoi khunangkhung relief camp na sangjapam lauduna laibi more dagi Nupi IDP ama ngasi laikhidrabi Nupi du gi maming surok haibam ibe sa se yankhai ga manga mapuroi ba laikhidrabi S Birbal kawi more
Premnagar Lekaidagini. Lekidra Nupi Tha Sigi Marida, Lamai Kong Relief Camp, Lading Ida, Kanghoder, BP Stroke Torakwadigi, Rims Hospital, Pukatan Lang Shatram Lavamatung, Rimski doctors in Anabagi, Piba Masikara, Seres, Oidina Kangalakwadigi, Babina Hospital, the Reporter Octana, Analing Sataram Lavamatung, Sileka Navangam, the Lakita Hari. Manipur Housing took Libelana Sinamaram, Weraga, Lanjanarakuna, Tuan, Relief Camps in the Sons of Pamloduna Ladiva, IDP Shina, Naragalakumatamda, Analing Satanava, Sel Tungi Awat Pakaya, Mayuk Navanamara Moraga, IDP gi. Miyoi kya lay kidre duga kaya man hausi analeng sataduna wana yamna wana leibisi yauri. Relief camp sing the awaba kya mayuk na duna wana khangli ba IDP sing bu nungsi biduna athubuda lenga amadi madi lenaba health department na miyeng sang bi yuhaina moregi mitei IDP sing na lenga ki puning sing silakli. Manipur gi irang loishinna na ba senta na pekhalak pa khongthang na puna sakut minasi MLA Ibomsa. Manipur thukli basahi ani helabi irang asi luisinduna ingtapa Manipur ama ohenana ba sentana loroki ba khongthang asida lamdam asigi mipum khudimang na mapung phana sakot minasi hana lamlai kendra gi MLA case Ibomsana phongtokri haribo afam asi Manipur Press Club the Indo-Japan Friendship Association Manipur na sinduna pangtokiba marfurak suba Hiroshima ningsing numita phongtokibani thauram retired IPS Sarangthem Manaubi Indo-Japan Friendship Association Manipur gi Vice President Ningthauzam Kumar amade Sahitya Academy Bal Puraskar Award Dr. K. Sais Subadani ne Tharogi Mithulen Singh oina saruk yakhi thauram aduga mari ledana MLA Ibomsana makha taraduna Manipur bamausagi punsida hanjinana bo honabada yellow puru khudimaki asobu thaudang lei aigi puruk sokti haina le thoglabadi mausagi Manipur hanjina bo honabada awa boyani Manipur thukli basahi ani helab irang asina miyoiba kya gi punsida piri ba awa ba setting asi yenglaga tangdulai daba Manipur ama oina ba ekhoi khudimana honamina saiki Mangna hai lal taunabana kanaba kari supurakti sakhatpagi matungina khulai kya puthorakli miyoibana puthokli ba khulai kya asina miyoiba ekhoi si malemasidagi mutkigadra haibagi mi paiba pokli lal haibasina miyoiba kya manghalli haibasi Japan thoki be Hiroshima gi thaudo asidagi miyamna khangi thaudo asida misi mina kya thuan batanatana ama ata kya su thoki haina mangna phongdo khen su paus ta makhadana su pali tentak pa to pa paw mana Reserve Forest u yalamba miyoi nipan phari Kaksing district ki khunuda laising Reserve Forest ki manung sanba laifam launungda u yalamba miyoi nipan mesinga kona na phare hari pawgi source amagi matung in Reserve Forest area sida kanago miyoi khran u yanthalaga khaidokpegi thabuk sa thari habigi paw phangwadagi Thawal Forest Division ki DFO laisang them Zisili gi miyang makhara kaksing range officer Huidrom Sundarna Rusingba forest staff sing sindru yengshin bada u pambi kya yanthalamba amadi hadalamba thena khiari u singadu yalamba miyoi nipan Shaktiman truck amadi u khaibre sisinaba modified tawraba tractor fogatri pharaba miyoi nipan atugi mathakta Indian Forest Act ki makhada logyo ba sabsa thabol okholagani hairene su pawusda makhada na phongdokli Ado tenda na sum mayam na thamjage haujikoi na di mayam paw simatang sa lusinjarage amasu makhata ba no ba update mayam punang amina sena channel sigi makeding mayang ipamda makhata na thamjari